ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯍꯦꯟꯊꯣꯏ 8 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯥꯂꯦꯝꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯡꯖꯦꯜꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯄ ꯍꯧꯔꯛꯂꯤ. ꯃꯥꯒ ꯇꯣꯏꯅ ꯂꯣꯏꯅꯕ ꯃꯤ, ꯃꯥꯒꯤ ꯃꯌꯨꯝ ꯂꯩꯐꯝ, ꯐꯣꯟ ꯅꯝꯕꯔꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯤ. ꯃꯥꯂꯦꯝ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥ ꯈꯥꯕꯁꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯪ ꯇꯧꯔꯤꯗꯣ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯦ? ꯃꯥꯂꯦꯝ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯞꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯃꯥꯒꯤ ꯃꯌꯨꯝꯗꯤ ꯈꯪꯉꯤ ꯄꯥꯕꯨꯡ. ꯑꯗꯣ ꯄꯥꯕꯨꯡ, ꯑꯩ ꯁꯣꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯇꯝ ꯈꯔ ꯄꯣꯊꯥꯕ ꯑꯣꯏꯅ ꯅꯪꯅ ꯇꯧꯔꯤꯗꯨꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ. ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯃꯥꯏ ꯄꯥꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯂꯤꯡꯖꯦꯜꯗꯣ ꯃꯌꯨꯝꯗ ꯊꯕꯛ ꯍꯜꯂꯛꯄꯗꯅꯤ. ꯃꯥꯂꯦꯝ ꯂꯤꯡꯖꯦꯜꯒꯤ ꯃꯅꯤꯡꯗ ꯇꯞꯅ ꯏꯅꯔꯛꯏ. ꯂꯤꯡꯖꯦꯜꯁꯨ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯏ. ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯃꯥꯂꯦꯝꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯖꯤꯜꯂꯛꯏ. ꯂꯤꯡꯖꯦꯜ ꯃꯥꯂꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯣꯏ, ꯀꯅꯥꯅꯣ? ꯍꯦꯜꯃꯦꯠꯇꯨ ꯂꯧꯊꯣꯛꯑꯣ." ꯃꯥꯂꯦꯝ ꯍꯦꯜꯃꯦꯠꯇꯨ ꯇꯞꯅ ꯂꯧꯊꯣꯔꯛꯂꯒ ꯁꯛ ꯀꯥꯞꯂꯞ ꯍꯥꯏꯔꯛꯏ. "ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯣ?" ꯂꯤꯡꯖꯦꯜꯁꯨ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯁꯦꯞꯀꯠꯂꯒ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ. "ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯀꯩꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏꯁꯦ ꯀꯩꯒꯤꯅꯣ?" ꯃꯥꯂꯦꯝ ꯍꯪꯉꯤꯗꯨ ꯈꯨꯝꯗꯈꯩ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯒ ꯂꯩ. "ꯑꯣ, ꯉꯁꯥꯏꯈꯩ ꯑꯩꯅ ꯏꯟꯅꯔꯛꯑꯦꯁꯦ ꯈꯪꯗꯤ ꯈꯪꯉꯤꯕꯣꯏꯔꯦ. ꯉꯁꯥꯏꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯇꯅ ꯌꯨꯝ ꯌꯧꯔꯦꯅ ꯑꯐꯥꯎ ꯁꯥꯕꯤꯔꯛꯏꯕ ꯀꯥꯏꯗꯨꯔꯣ?" ꯂꯤꯡꯖꯦꯜꯁꯨ ꯁꯛ ꯀꯥꯞꯂ ꯈꯨꯝꯂꯛꯏ. "ꯑꯣꯏ, ꯏꯔꯦꯅ ꯍꯥꯏꯔꯤꯉꯩꯗꯅꯦ ꯂꯦꯝꯍꯟꯈꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." ꯃꯥꯂꯦꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯗꯨꯅ, "ꯄꯨꯂꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯌꯥꯝ ꯑꯀꯟ ꯑꯔꯤꯡꯒ ꯁꯥꯔꯛꯀꯅꯨ. ꯅꯪ ꯅꯨꯄꯤꯅꯤ, ꯅꯄꯨꯟꯁꯤꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅꯤ." ꯂꯤꯡꯖꯦꯜ ꯍꯟꯗꯛꯇꯤ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯂꯦꯝꯒꯤ ꯐꯨꯔꯤꯠꯇꯨ ꯁꯨꯄꯥꯏ ꯄꯥꯏꯗꯨꯅ, "ꯍꯩ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥ? ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯣ?" ꯃꯥꯂꯦꯝ ꯀꯔꯦꯝꯅꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ. "ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯨꯅꯤ." ꯂꯤꯡꯖꯦꯜ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯤ. ꯃꯥꯂꯦꯝ ꯂꯣꯡꯂꯒ ꯇꯥꯈꯤ. ꯆꯤꯝꯕꯥꯜꯅ ꯈꯔꯁꯨ ꯇꯠꯂꯤ. ꯃꯥꯂꯦꯝ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ. ꯏꯀꯥꯏ ꯈꯪꯗꯦ ꯅꯨꯄꯥꯗꯣ. ꯂꯤꯡꯖꯦꯜꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ. "ꯅꯪ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯍꯤꯡꯕ ꯄꯥꯝꯂꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯀꯣ." ꯃꯥꯂꯦꯝ ꯃꯆꯤꯟꯗꯨꯗ ꯏ ꯈꯔ ꯊꯣꯛꯂꯤꯕꯗꯣ ꯈꯨꯕꯤꯅ ꯍꯥꯏꯐꯅ ꯊꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯤ. "ꯑꯩꯅ ꯆꯠꯂꯣꯏꯅ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ?" ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯤꯡꯖꯦꯜꯅ ꯃꯥꯂꯦꯝꯕꯨ ꯃꯊꯕꯥꯛꯇ ꯑꯃꯨꯛ ꯀꯥꯎꯊꯩ. ꯃꯥꯂꯦꯝ ꯑꯗꯨ ꯐꯥꯎꯕ ꯈꯨꯠ ꯍꯟꯗꯦ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ. ꯒꯦꯠ ꯃꯌꯥꯗ ꯂꯥꯎꯅꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯏ. ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ, "ꯚꯥꯏ, ꯕꯦꯝꯃ, ꯀꯩꯗꯧꯅꯔꯦ?" "ꯂꯝ ꯈꯔ ꯍꯦꯜꯂꯝꯕꯒꯤ ꯋꯥꯔꯝꯕꯅꯤ ꯏꯃꯥ." ꯔꯥꯅꯤ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ, "ꯍꯥꯏ ꯏꯕꯨꯡꯉꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ." ꯃꯥꯂꯦꯝꯁꯨ ꯁꯥꯎꯅ ꯃꯊꯛ ꯑꯍꯟꯅꯤꯒ ꯈꯟꯗꯈꯩ ꯈꯨꯝꯂꯛꯏ. "ꯑꯣꯏ ꯑꯍꯜ, ꯅꯆꯥꯅꯨꯄꯤꯁꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ. ꯑꯩꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ." ꯂꯤꯡꯖꯦꯜ ꯑꯃꯨꯛꯁꯨ ꯈꯨꯠ ꯊꯥꯡꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯥꯝꯈ꯭ꯔꯦ. ꯃꯥꯂꯦꯝ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯝꯃꯤ. "ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯃꯇ ꯐꯪꯗꯅ ꯈꯛꯇꯣꯛꯇꯦ. ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ. ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ." ꯂꯤꯡꯖꯦꯜ ꯃꯥꯂꯦꯝꯕꯨ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯄꯗ ꯃꯃꯥꯅ ꯈꯥꯝꯖꯤꯜꯂꯛꯏ. "ꯍꯩ ꯕꯦꯝꯃ, ꯌꯥꯔꯦ, ꯃꯥꯟꯅꯔꯨꯔꯅꯨ." ꯂꯤꯡꯖꯦꯜ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ. ꯒꯥꯔꯤꯗ ꯊꯧꯖꯤꯜꯂꯛꯏ. ꯔꯥꯅꯤꯁꯨ ꯒꯦꯠ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ. ꯂꯤꯡꯖꯦꯜ ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯡꯗꯕꯤ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯔꯥꯅꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯗꯨꯅ, "ꯅꯠꯇꯦ, ꯀꯗꯥꯏꯗꯩ ꯅꯨꯄꯥ ꯃꯆꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" "ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯗꯦ. ꯍꯥꯟꯅ ꯑꯃꯨꯛꯇꯤ ꯊꯦꯡꯅꯈ꯭ꯔꯦ. ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯑꯩꯅꯅꯦ ꯅꯪꯁꯨ ꯑꯗꯨꯝ ꯏꯁꯀꯣꯔꯠꯁꯤꯡꯗꯨꯒ ꯆꯠꯂꯨꯅ ꯍꯥꯏꯕꯅꯤ. ꯌꯥꯗꯦꯗꯣ. ꯁ꯭ꯇꯦꯁꯟ ꯐꯥꯎꯗꯤ ꯅꯁꯥꯒꯤ ꯒꯥꯔꯤꯁꯤꯗ ꯆꯠꯆꯒꯦꯅ ꯍꯦꯛꯃ ꯆꯠꯂꯤ." "ꯏꯃꯥ, ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ. ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯗꯦꯀꯣ."
Hoine, adubu cheksinba haibasina pumnamakki afabani. Laandaba misingsini yeknaba yamlibasi. Ima, ai kada ngakta pothaurage. Jojo, pothajaruro. Lingjel magi kana changkibaga Rani mathanta muram soladana lehauri. Khangdre tawrishi. Mapa machani gi thabaksina maida netpa ngakta. Icha nupi amakhag yaujabasisu nupira nupara gyan ga tajadri. Police ek oikhibadagi gyan ga ngawri. Aibu karam kandabu wakhal gase nena taba pothaba kaido phangdori no khangdre. Hey mama, kaidore ne nathanda muram solaga leiramni de. Moi babung hanbirakle dana. Nacha nupi de halakrabra. Halakre. Haujik waida sida yam sarambani. Kari muk tawra jano ne. Ngasai su phonda mantri ga sangana kina haibani. Ho kadai de nuba machano khangde gate sida langna kibari. Aisu kana no langnaba makhol tai ne yenglubani. Aduga nacha nupi goirami. Nupa machado ibi manaso kharasu phugra mali. Hai, mi machado de kaidau phuri ba made. Phubu phumandeda yam usite. Ainaga khamlamdradi nachagi mihul matasiga hatbu hatpikini. Amda kokthoro dodi wari imta sanage. Ngayakta pothage na changkibada ngaribani. Yaradi kona sanabirodana wari da. Phare horen jakjabadara kaino sanarage. Somda sumale mapana kanna ngangli. Nati nang muna khutto pandabro nupi machaduna irena phualidubo adugi naril mataduna nupi do pharaga laukhaini kainaga nupi goibaduda madu sonbanina aina khut hanbidabani paw nangi pangthokadoba thabakto adum tawra lore na thauleitana mo mi matung ina ridubo kaiginoba haudukti mama aduna so nang nasakto khanglamnani ha phajare ba bangna khangdaba khara leiri si matangsida aina phanaba loina sengi phai karigumba soiba ngamal yaurabade ipada wa hairakanu ko noi khaba sauraga magi kana changkre asumna numituma sahokre ayuki matamni Pritam machanu Lingjel po wari sanana ba koktoklami Lingjel su thorakleduna mapagi nakta phamthei babong kai wari no wari singarang sadau duso nangdi sauraga chakchadana adum tumkrene Lingjel wangangda mapana haibudo damaktadana lei Pritam sa sora mo hondokleduna ha pau sidabada nang thawai budi yamna nungairaroi kaidabu yaurage papa mathak thongbagi order ni aisu karimta khanghaudre ngarang yum halamdaida pirakbani se Lingjel envelope to hangdoklaga yengi magi transfer order oirami nokfit tawna dum khumlekli madi sigiro babung nai thawai nungairane haise kanana bu nungai ni yumdagi khara nakpa mafam sida posting taramnaga amuk khara lapthokpada pirabanina babong aigidi nakpa lapa kaisu khandeda nangna draga konana handak mi khara pharubado adu mantrigi mi yamna yawu mali adugi thawaina transfer se tawsu mali ne oiningba mo ise sanuda babung moina transfer tawraga aina achumba tawse hekta lepkadaba sanate phare ipa hayeng nangbo mafamda bawba thilage asomna numituma sahokre nonganbadani Lingjel so posting mafam ama hongbagi chelamdaini kuirang langnari mafam anauba ama hongli haidana hek yaubaga nangna tawningba so pangtau tawrunuko hai babong ichana posting mafam hongkibase ipadi yamna ngairidori thabak ama tawbada ipa ija tatok tasin tawbada so phanglaroine aiso ada babung yaudadi nungairidori ni tawrise Pritam Lingjel kado kari imada punna thawdokri gate ge kitang laptop laglagani malemgi party na leiribado Lingjel hoi kari hek thawdokkibaga tombana malemda call tawrami boss mapa macha gari thawdokre akoi changsilora ngaiko pungkhai muk leiko hoi boss
ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯇꯨꯡꯗ ꯄꯣꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯇꯣꯝꯕꯒ ꯅꯨꯄꯥ ꯑꯃꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯅ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ?" ꯔꯥꯅꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯦ?" "ꯏꯃꯥ, ꯃꯦꯗꯥꯝꯒ ꯄꯥꯕꯨꯡꯒꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ, ꯑꯗꯨꯒꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ." ꯔꯥꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯁꯣꯝꯅ ꯃꯥꯂꯦꯝꯒꯤ ꯄꯥꯔꯇꯤꯅ ꯔꯥꯅꯤꯕꯨ ꯐꯥꯗꯨꯅ ꯃꯈꯨꯠ ꯑꯃꯗꯤ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯤ꯫ "ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯜꯂꯤꯕꯁꯦ ꯍꯥ? ꯊꯥꯗꯣꯛꯎ, ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯌꯨ." ꯃꯥꯂꯦꯝꯁꯨ ꯇꯟꯖꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ "ꯃꯃꯤꯠ ꯄꯨꯜꯂꯤꯁꯤ ꯂꯧꯊꯣꯛꯑꯣ." ꯔꯥꯅꯤ ꯃꯃꯤꯠꯇ ꯄꯨꯜꯂꯤꯕꯗꯣ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯃꯥꯂꯦꯝ ꯎꯕꯒ ꯉꯛꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏ..." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯂꯦꯝꯅ ꯋꯥꯗꯣ ꯃꯔꯛ ꯊꯠꯂꯗꯨꯅ "ꯅꯨꯃꯤꯠꯇꯨꯗ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯩꯅ ꯅꯃꯥꯅꯆꯥꯕꯨꯗꯤ ꯈꯨꯠ ꯊꯥꯕꯤꯈꯤꯗ꯭ꯔꯕꯅꯤ, ꯏꯔꯦꯟꯅꯅ ꯊꯝꯕꯤꯔꯝꯃꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯃꯥꯅꯆꯥꯅꯤꯃꯛ ꯏꯐꯝꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ?" "ꯍꯩ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯏꯃꯥꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯀꯩꯅꯣ? ꯏꯔꯦꯟꯅ ꯋꯥꯔꯤ ꯁꯥꯁꯤ." ꯃꯥꯂꯦꯝ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯗꯨꯅ "ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯕ." ꯃꯥꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯁꯥꯎꯅ ꯃꯥꯂꯦꯝꯒꯤ ꯃꯥꯏꯗꯨꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯛ ꯎꯁꯤꯠꯇꯕ!" ꯃꯥꯂꯦꯝꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯔꯥꯅꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ "ꯑꯣꯏ, ꯁꯦ ꯑꯁꯣꯝ ꯀꯥꯗꯨꯗ ꯊꯝꯃꯨ." ꯑꯁꯣꯝꯗꯁꯨ ꯄ꯭ꯔꯤꯇꯝ ꯃꯆꯥꯕꯨ ꯊꯤꯟꯍꯟꯕꯒ ꯊꯣꯔꯛꯂꯤ꯫ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯤꯡꯖꯦꯜꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ "ꯍꯜꯂꯣ, ꯀꯅꯥ?" "DSP, ꯃꯐꯝ ꯑꯅꯧꯕꯗꯨꯕꯨ ꯀꯝꯗꯧꯕꯤꯒꯦ?" "ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩ ꯅꯝꯕꯔꯁꯦ ꯁꯦꯐ ꯂꯩꯔꯝꯗ꯭ꯔꯦ." "ꯀꯥꯏꯗꯩ ꯂꯩꯅꯤꯒꯦꯅꯦ ꯑꯩꯒꯤ ꯅꯝꯕꯔꯕꯣ? ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ? ꯅꯣꯡꯃ ꯅꯈꯣꯏ ꯒꯦꯠꯇ ꯅꯪꯅ ꯑꯩꯕꯨ..." ꯋꯥꯗꯨ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯤꯡꯖꯦꯜ ꯋꯥꯈꯜ ꯇꯥꯔꯦ꯫ "ꯑꯣ, ꯅꯪ ꯑꯣꯏꯔꯦ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯌꯥꯅꯤꯀꯣ? ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯅꯤꯡꯉꯥꯏ ꯋꯥꯔꯤ ꯑꯃꯇ ꯂꯩꯇꯦ꯫ ꯋꯥꯔꯤ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯅꯣꯏ ꯏꯃꯥꯁꯦ ꯍꯥꯠꯇꯣꯛꯄ ꯌꯥꯔꯕꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯉꯛꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯕ?" "ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯑꯩꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯁꯀꯣꯔꯠ ꯑꯝꯇ ꯌꯥꯎꯔꯛꯄꯁꯨ ꯌꯥꯔꯣꯏ, ꯅꯇꯣꯝꯇ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯊꯣꯛꯂꯕ ꯅꯃꯥꯁꯦ ꯈꯨꯗꯛꯇ ꯀꯥꯞꯊꯣꯛꯀꯅꯤ." ꯃꯃꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯤꯡꯖꯦꯜ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯊꯟꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯈꯤ꯫ "ꯐꯔꯦ, ꯑꯩ ꯂꯥꯛꯑꯒꯦ." ꯂꯤꯡꯖꯦꯜ ꯄꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯊꯧꯕꯥꯜ ꯕꯖꯥꯔ ꯇꯝꯅ ꯂꯥꯛꯂꯤ꯫ ꯕꯖꯥꯔ ꯌꯧꯕꯒ ꯃꯥꯂꯦꯝꯗ ꯀꯣꯜ ꯇꯧꯏ꯫ "ꯅꯈꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯩ ꯌꯧꯔꯦ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃꯗꯒꯤ ꯈꯨꯠ ꯍꯥꯏꯔꯤꯕꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯎꯖꯔꯦ." "ꯒꯥꯔꯤꯁꯦ ꯊꯧꯕ ꯍꯧꯒꯦ꯫ ꯅꯪ ꯇꯞꯅ ꯒꯥꯔꯤꯁꯤꯅ ꯊꯧꯕ ꯃꯥꯏꯀꯩꯗꯨꯗ ꯂꯥꯛꯀꯗꯧꯕꯅꯤ." ꯑꯁꯨꯝꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡ ꯏꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯗ ꯌꯧꯔꯤ꯫ ꯃꯥꯂꯦꯝꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯎꯁꯤꯠꯇꯅ ꯂꯤꯡꯖꯦꯜ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯋꯦꯜꯀꯝ, ꯃꯥꯏ ꯐ꯭ꯌꯨꯆꯔ ꯋꯥꯏꯐ." ꯂꯤꯡꯖꯦꯜ ꯁꯥꯎꯔꯞꯅ "ꯑꯣꯏ, ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯨ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." "ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨꯅꯦ, ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ." ꯂꯤꯡꯖꯦꯜꯁꯨ ꯃꯥꯂꯦꯝꯒꯤ ꯃꯅꯤꯡꯗꯨꯗ ꯇꯞꯅ ꯏꯟꯅꯩ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯃꯨꯜꯂꯒ ꯃꯥꯂꯦꯝꯗ ꯑꯦꯝ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯣꯏ, ꯈꯣꯡꯐꯝ ꯑꯝꯇ ꯂꯦꯡꯕ ꯌꯥꯔꯣꯏ." ꯃꯥꯂꯦꯝ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯅꯤꯡ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ "ꯇꯣꯝꯕ, ꯑꯃꯗ ꯄꯨꯊꯣꯔꯛꯎ, ꯃꯃꯥ ꯃꯆꯥ ꯎꯅꯍꯟꯁꯦ." ꯇꯣꯝꯕꯅ ꯃꯃꯥꯕꯨ ꯅꯣꯡꯃꯩ ꯅꯝꯗꯅ ꯄꯨꯊꯣꯔꯛꯏ꯫ "ꯏꯃꯥꯁꯦ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ." ꯃꯥꯂꯦꯝ ꯀꯔꯦꯝꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯩꯗꯤ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩ ꯁꯤꯔꯗꯤ ꯅꯪꯒꯤ ꯏꯃꯥꯁꯤꯗꯤ ꯍꯤꯡꯈꯤꯗ꯭ꯔꯣ?" ꯂꯤꯡꯖꯦꯜ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯂꯩ꯫ ꯃꯥꯂꯦꯝꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯅꯣꯡꯃꯩꯗ ꯊꯝꯃꯨ, ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯁꯤ." ꯂꯤꯡꯖꯦꯜ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯨ ꯇꯞꯅ ꯊꯝꯂꯒ "ꯏꯃꯥꯕꯨ ꯊꯥꯗꯣꯛꯑꯣ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ,
ꯏꯃꯥꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯥꯂꯦꯝ ꯆꯤꯟ ꯁꯦꯀꯂꯞ ꯇꯧꯔꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯌꯥꯔꯕ? ꯏꯃꯥꯁꯦ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯕ ꯄꯨꯝꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯏꯃꯥꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯗ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯒ ꯅꯪꯒ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯅꯪꯒꯤ ꯅꯃꯥꯁꯦ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯂꯤꯡꯖꯦꯜ ꯁꯥꯎꯕꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯤ, ꯈꯨꯇꯨꯝꯗꯨꯁꯨ ꯇꯥꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒ ꯅꯊꯟꯇꯒ ꯂꯝꯕꯥꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯈꯟꯅꯕ ꯃꯇꯝ ꯃꯤꯅꯤꯠ 10 ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ? ꯏꯃꯥ, ꯑꯩ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯠꯈ꯭ꯔꯁꯅꯨ꯫ ꯅꯪ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯒꯅꯨꯅꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯅ ꯃꯔꯨꯅꯤ꯫ ꯑꯩ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯗꯨ ꯇꯧꯒꯅꯨ꯫ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯜꯂꯨꯅꯦ꯫ ꯏꯃꯥ, ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯂꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯈꯨꯠ ꯆꯜꯂꯕꯅꯤꯅ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯥꯟꯅꯈ꯭ꯔꯅꯤꯌꯦ꯫ ꯕꯦꯝꯃ,